Feedback channel na tabiriba singbo ikai khumna jabaga loina na ngasi October gi tang kunthra thangja numit ingkumja lising ani kun mathoi gi khomjinba pau lobirasi Mizoram gi ngamkhai da leiba dholai gi tainabada leiba kilometer kharagi ngamkhai ga loina na school ani Mizoram lengak na akan bana lausin khre Upper Phainum Upgrade LP School amasung 997 number Dholakhal LP School ga konaba kilometer kharagi ngamkhai su Mizoram na dokhol tawkhre hairi School ani asida oja amasung satra sing changhandaduna leire haina pau asina makha tari Bangladesh amasung Tripura da thokiba dharmagi kanglupki irang Assam da thokhandanaba raijagi DC SP singda akanba section bathamkre akanba section bathamladuna Chief Minister Dr. Hemanta Biswa Sharma na hai thodok sing asigi mami Assam da amata su taba yaroi ahen ba section thorang Lengat ki DC amasung SP singda laukhatnaba su haikre micham singa sarkar ga mari tanaba yade mafam khudingda matam khudingda lengak na miyamgi awa anada mateng pangduna sulakli wafam sipaladuna Chief Minister Dr. Hemanta Biswa Sharma na hai makha tana raija sida port ki mamal hantaragani Assam gi thodok wathok kayada PFI Popular Front of India amasung CFI chenaram baleire aduna hairiba sangsta ani asi athuba matamda ben tawragani wafam singsigi matangda kendra sarkar da haijaki basu leire hairi Sakhang daba singna sahi kunithoi surabi lesabi amabu hatoklaga jangal da langthoklamle hatoklamkiba lesabi asi Hemani Sangma kawi nongsuk Gwalparagi nolonga chingi umangda hatoklaga langthoklambani Hemani Sangma bu tamthiba mihat asina maram oiraga nongsuk Gwalparagi lamlam singda miyamgi wakalda akhitu jungnare haina pau asina makhatari Assam gi kendra mangagi marak mikhal ngasi pangthokadauri marak asida Bhabanipur kendra gi mirep phoni talukdar da aruba phibam da leire kendra asida mirep asigi khutpu amana miyamda sel yelambaki video footage social media da viral oirakpadagi Congress party na wakatpasu leikrabani Election Commission na phoni talukdar gi mathakta akanba firep lokalakpasu jai maikay amarom da na Rosali Police Station da phoni talukdar gi mathakta FIR amasu laukatkre hairi Tripura da Muslim singi mathakta chathariba miwat minaibu yaning da phongdokladuna Karimganj amasung Badarpurda Muslim Dharma Chatpa miyosingna pentaba khongchat ama chatuna phongdokre Karimganj jila da 144 dhara leirabasu madubu thawaidana khongjang changsilakpasida miyoi kunmuk police na fajinkre hairi online gi khutangda driving license apply amasung renewal gi khudong chaba piragani haina pau amana phongdokre ration card ke dukan singda apikpa makhal gi gas cylinder yenthoknaba kendra sarkar amasung rajya sarkar ga famina khare Athenia Youth Club ki football tournament ki ngarang October ki tang kunmapanda sanakhiba team singdi Maskal versus Poilapul ni Maskal ki team na goal ahum aduga Poilapul ki team na goal amachan ki match aduda Maskal team na haisingba makal gi technique kaya sijinaduna goal ahum chanduna Poilapul ki team bu maithiba pikhi ngasi October ki tang kunthra da sanagadaba team singdi 11 Brothers Arsat Manipur mage mayokta Tufan Club Badri Parni hainasu club ki maikaidagi cherol amana kangalakli Paulo jare feedback channel bu tabiriba singbu ikai khumna jabagaloina na channel asibu like share amadi subscribe tobiyo